FOLKTALE MANIPUR bu tabiriba khwai pumnamakpu ehanba maktada ehakni koknona khuramjari. Channel asida nungairaba pungawari wari macha paurongna chingba kaya ama puzarake. Amadi mayamna nuksibiduna channel asibu like, subscribe amadi share tawbasu kawbidanaba haizari. Ngasi puzarakliba wari asigi mamingdi Mammada BHOOTCHANGBA. Exam loiraga khungangda iboki yumda matam khara leiruge haiduna chatli. Bubok amadi mama mayamgi minungsina ahau-ahauba chana thaknaba mayamsu bizabi. Adugi mathakta amunba uhai-wahai kaya amasu chaba phangi. Yam nungaina nungdin chupa sanabasu phangi. Aigi mama ahumni, mama ahandi airport ta thabak tawi. Madi nupi angang puraga quarter da lay. Tha amada amuktang yumda lai. Mam hanna mam yaida magi manakta thabak tawnaba hairami. Adubu mam yaina yaramdi madi thaina dagi tongana tarami magi tonganba wakhal amada. Mana hairaklami aidi khungang asida adum aphangba suzagi. Mamyai adudi yumdagi kilometer 10 muk lapna chatlaga nga laururaga khungang aduda yolami. Maduna hena paisa phanglami adubu araibadi natti. Mam tondi thabak amata tawramdi mana labuki thabak loina yengsilami. Ahangwa matamda uchek phaduna yoklami. Ucheki pon adusu mana sajarami aduga uchek adu amuk amamamta oina loina thadokki. Aina la adoise mamyai gi warini. Wari khaknate asengbasu oiribani. Nongma mamyaido ayuk nganta numit thokjringai mamlingai matamdagi yumdagi thokki. Lambi ado isuk sui adubu khara chatlaga lambi ado nungaiba lambi oirei. Nongmadi nonga lamdaida nong nungsit akanba amaga loinana akhak arau yauna nong churaklami. Aisu nungsit makon aduda mikap thoraklami. Adubu mamadi chatnadaba loisinba haurami ibokna. Mammada ngasi se chataba sugya yadrabanine nang asuk kanba nong nusit marak asida ha. Mama na noklaga asigi nusit asina aigi thabak manghanba yaba natti. Aigi satin laisidi aduna adum yani hairambaga chatnaba thokri. Mama na hek thokpaga nongsu haithaba hauraklami cycle adu thoraga adum chakri madi satinduga. Pungai amagi matungda nongna maikai mari pumamamlami. Kanna nongsu khak laurami aduga nongsu kanna churaklami. Nong kanmandana uzaw kaya suturami. Ibok na haibado chomi ngasisi. Nongsi phibam chumde haibado aisu thongnaw mayada phamduna nong adubu yenglami. Matam aduda ibok laklaga asumna hairaklami. Asuk kanba nongsida hui hodong phoba mapan thoktraba matam sida aina haiba indibida hek chatkida. Achumbani ibokna hairibasi nuksit khukan asida satin uppasu yaramaroi. Cycle thawbasu yaramoi. Cycle dagi kumlaga ukhada leirabasu khudong thiningaini sorokta chatlabasu amado taraklabadi kamdauba. Asumna wakhal ase ngehakta potharamdi. Iboksu karimta chawthu yadaba makai phamungda hipthakri aduga kap tuna asumna hairaklam. Karino nangna aina haibu wa indribasibo. Asumna mama adu namidangi pung nipal aduwaida yumda halakami. Khuru adu waibuk lekhom teraklami purit adusu segaraklami satin pugi haibatani magi kanabadi uramdi. Ibokna chensinduna mababu kolami. Thadok ningdaba gumna konki aduga kanna kablakki mamana. To thadose ai kapalawa hainadi ai bathayam saribani. Aina hanglami mama cycle di mamana ukhada teklaga lehori. Aina amo ha ukhada haiba. Mamana hoine nuksit kanmandana u teklakpada cycle ado nangre aduga aina soroki nakanda sallaga tari. Si yengutu. Aina yengbada kok adu nakan amada khara soklami adugi matungda mama adu adum tumlaga laikre. Magi ngagi thabaksu lepkri ahingda hawgatlaga chatki kanam khanghaude
karam kanda halai haibasu. Ibok na yam hai tai mama amta laude nongmadi ayuk nganta aibu haudoraklami aduka mama bo chaglas amta pitho. Aina amuk mama haugatlaga adum lolaga thaoda. Hairubada mama na asumna kumlakhi. Ay ngamoy ay may manak changba yade. Ay may yamna ki haibu wahay asi ay na mama gi machindagi ahan bani tari basi. Mama yam ki ganda ba mini adubo. Numitugi thawdok adudagi mama pura hongri. Mama kanagumba amagasu wangang nadi yumda mi laklabasu. Ay layti hayo hay na hayhalli. Ay nangaglibadi mama gi makok ta sokpado hidak ama taybasu nati adubo hana daw na sitna na paraga layrami. Ay na hawgatlaga cha adu lolaga mama da supiri ay na su kap ama thakli. Nong magi ahing amada ay akiba poklami nong nini asi yam sabana maram oiraga humay humlaga tumbada awaba ama oinarami. Tumbuga ama tayaramde pamungda sum hiblaga layrami. Tumning ba pharok labasu makugi khongbu makhol aduna tumba yaramde. Kibaga kaiga ay pukhawalaga thoknaw da yengthokpada thagi mangal adu yenglami. Thasu aduki matik phazarami amamba amata leitana ngalami. Aina tha adu yenglaga mama romda onsilakpadadi ay kamprek khanglami. Mama gi masa adu yam sangdoklami phamungdagi tangkhai ama hindokna leirami. Aina mit ase noiduna amuk yengbadasu adum sangdokna hendokna leirami. Aina hawgatlaga chenthoki tawbada mama ado hanadawna amuk leirami. Aina khalami aina mangbu oiramlani natradi adumaina taw hawnadeda. Aina kanadasu hairoi kanadasu thazagadaba natti. Khalladuna ay amuk khiptharami. Mathangi numita amuk aina mikap thoglakpada mama ado phamungda leiramdri. Aina khanjaki mapal thokpo oiramanida adum changjaraklani. Adubu phanyam kuirabok mama ado changlaktrabaduda ay hawgatlaga phamlaga thoknawda yengbadadi. Mama ado mapanda mangoldari da phamduna leibadu uraklami. Mamtona thongangi upami sing aduda uchek phananaba lang thaktuna thammiba aduda uchek khara changliba adu lang adugi ahoba ama yauribaduda paithok paisin sana leirami. Mamtondi hoi haiba khangdramali. Mamyai aduna uchek sing adu sum yenglamlaga magi makut adu sum sangdoraktuna upami aduda thakliba lang adu magi khubitana punsilami. Madu ubuda ay pungangaklami ay mihun ase thak chonglami aduga ay amo kamay tumthakibano ay khanghaudri. Ay namikap tholakpadadi mama ado phamungda ningaydana tumduna leirami. Aduga thongdusu manungda puna palami. Ahingda mama na mapada leibadusu manungda puna adum lolami. Karamna mama na mapada thokliba. Aduga thongdi hangdana manungda kamayna changlakpa masi mayamsibu kamayna mang oidoino. Ay mafam asida koina leithaba yade karino ama tawragya ay chataba yade. Mathangi nonganbadadi angang adu mayumda chatningdri. Mana khalami aigi wakhalna amadi aigi mita pang uda uba oiramnida. Yum chatlaga babana aibu chaibaga khotpaga lairik pauna adum tawda sharu khara lahigeda. Mamton ado mangolda phamduna magi uchik sing ado yengduna leirami. Aisu manakta phamduna yenglami. Mamyai su mangol matai amada phamduna leirami. Uchek sing ado makhal gi uchek ni. Aduda achawba phazaba amasu yaurmi. Uchek ado makhal gi uchek ni. Aduda achawba phazaba amasu yaurmi. Uchek ado asangba machugi uchek ni. Machinna angangbu oirami. Mabu phabase araibadi oiramde. Mamtona phana bohotnabada mamtongi makhutta chiklami. Aisu mafam aduda phamlaga loina yenglami. Aina nakanda onthoktuna mamyai adu amuk yenglami. Magi makhut makhong adu sangba manabra haina. Adu chap manana phamduna leiba adu ubada aigi mitna oiramlani khanki. Aina seran duran mayam hek khanjalida. Mathangi numitani. Imung ado pungchik chikna leirami. Maduda aina khanki aina ukiba ado bitna seran duran uhunbani. Mamyai se ngagi kabarshu tawdri aduna magi khorsadi kadaidagi tawramni.
Nongmadi hange khalami. Ibokti mamyayna ngagi kabar tokhibasi yamna haraurami. Nongmadi hanglami. Mamyayna ngagi kabar toklise kaigino. Mamyay adu samhatlaga lairambani. Mamyayna kaigino nangna adu hanglidi. Haina hairaklami. Aina sum hangbanida mamyayna nga achaw purak lambado aduda. Mamyayna oh nang nga chaningbagini ne. Haiduna noklami. Asi hairamlaga mamyay thokhirami aduga nga achawba ama puduna laami. Aduda aina mamyay yam thuna sok chawba nga sibu kaidagi puruklino. Mamyayna nga yonba ama thengnabadagi lawrakpani. Aiga hana khangnabani. Iboksu nga do ubada yamna haraurami aduga nga su semba mangolda phamdarami. Aisu manakta phamduna yenglami. Namit khudingi hagdong amubi ama nga chak thiba laami. Mangol aduda nga semba ubada hagdong ado mangol tamna karaktuna nga sembagi maku marangdu chage tawbada. Kanna kiduna khonglamlaga chenkhirami. Ibokna kaidawraba zat naruga palla zatlani hairaki. Aina palla moida manam nambatani machin bok thinglamdi. Asumna ibokna nga du semba loiraduna chakhumda pusinkri. Ngaihak leiraga aibu kauraklaga nga atawba ama chaw haina piraklami. Aina phamtharaga masibu chasira chagumsira haina khanjanarami. Khanba yaba khallaba tungda mena uisilaga nga du machet ama chaduna yengi. Sidi kem tawdena yam haw ariyambada kihaliduna madu hangdongduna ba. Madu numitudagi madu hangdong adu ukidri karomda amuk chatkrabano khangdi. Aina uriba mayamsi mamtondadi amta tamlamdi aina. Aigi wakhalnara natraga aigi midna pangu uba oiramladi haina. Aina kibadagi panguda uba oiramabasu. Yaida mathanga amuk uradi ay soitabi handakti yumda chengrani. Matam kharagi tungdani kemta tawkhidri. Mahak mapanda kochat chatpadi leplamdi. Ibokna mamyayda karino nangna pangchatta chatlibasibo. Mamyayna aisu thabak thiba chatlibani. Mathangi numitni athengbada ai mapal thokningdana mapal tholakpada. Mamton ado mangolda chaptingna leptuna leirami. Aina hengatna chatke tawbada mamtona makhut thingduna yenghanbadadi. Mamyay adudi uthak amada phamduna leibadu urami. Madu ubada aigi kokse humang kaduna ngawraklami. Mamyay adugi kokton aduna sorarel phangdawri aduga makhong aduna leibak makha thenglami. Madu ubada ai kibana nikhi. Uthak aduda karino sa ahingba kharasu sari. Ina tap tabadu sadu chaba loibada saru ado langakpa aina lepliba mangol maya aduda tasilaklami. Madu ubadagi ai hena kizaba helaklami. Aigi itawdu ubada mamtona khutpaidun imungda pusilaami. Numit 15 hawkraba matungdani imung ado ingna chikna leirami. Mamtonda ibokna mapado kauraga chathankibana phani hairaklami. Mamtona ima kasu tawroi. Ima kikhibadagi tawribani. Ibokna kari haiba. Mamtona wari pumba ibokta lirami. Mathangi nonganbani iboki hameng ado koithi thirakpadadi phangkhidre. Adubu asum thirakpana makok aduga maru ngaktaga leibadu uraklami. Wari pumba aina ugiba mayamdo ibok amadi mamtonda loina lirami. Mamtona aduwadudi hana ubaga haigadabani. Nganna khanglamabadi karino tawba yaba tawramgadabani. Asumna hairaga mamton ado batha sarami.